ꯑꯍꯥꯟꯕꯗ ꯏꯟꯗꯤꯌꯟ ꯐꯣꯔꯁꯅ ꯀꯨꯀꯤ ꯇꯤꯌꯣꯔꯤꯁꯤꯡ ꯊꯦꯡꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯖꯔꯒꯦ ꯀꯃꯤꯇꯤ ꯄꯅꯝꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯒ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯂꯤꯕ ꯀꯨꯀꯤ ꯇꯤꯌꯣꯔꯤꯁꯤꯡꯕꯨ ꯏꯟꯗꯤꯌꯟ ꯐꯣꯔꯁꯅ ꯊꯦꯡꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝ ꯊꯦꯡꯅꯖꯒꯤ ꯆꯞ ꯆꯥꯕ ꯄꯋꯥꯔ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯅ ꯄꯤꯁ ꯀꯃꯤꯇꯤ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯇ ꯊꯝꯂꯛꯂꯤ ꯑꯋꯥꯕ ꯇꯥꯔꯕ ꯖꯤꯔꯤꯕꯝꯒꯤ ꯃꯤꯌꯥꯝꯗ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯈꯣꯡꯆꯠꯀꯤ ꯃꯑꯣꯏꯅꯅ ꯋꯥꯔꯜ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯋꯥꯡꯈꯩꯒꯤ ꯁꯪꯂꯦꯟꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯅꯥꯎꯔꯦꯝ ꯃꯍꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯅ ꯄꯤꯁ ꯀꯃꯤꯇꯤ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯤꯕ ꯖꯤꯔꯤꯕꯝꯒꯤ ꯃꯤꯌꯥꯝꯗꯁꯨ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ 24 ꯐꯥꯎꯕ ꯖꯤꯔꯤꯕꯝꯗ ꯆꯠꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯖꯤꯔꯤꯕꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯖꯤꯄꯦ ꯅꯝꯕꯔ 8794879298 amadi 8732032191 angamba silgi pangbiu haina paujalathri mangna makha taraduna ngasi phawba jiribam thoklibi irang asi lakshinanaba chief secretary security advisor amadi DGP na chapchaba action amata lokhatpawudi mitegi yum ngak senbigi mota Assam Rifles na mitei singmu atopa mafamsingda hondoklaba matung koki singna yumai thakiba simak manungda aronba kari agenda aman leirabra haibiki singnaba man lei hairenasu pawsida makhatari atopa paw mana khulai paiba kuki furup khudimak terrorist ni hana lathokadabani am kuki khudimak terrorist organization ni hana lathokadabani haiba wafam thamnaduna cooperative society of youth kosi elangkhan pokpina mitai amadi minister gi security convoy attack torakhibagi thawong akanba mongna kandem torakli KSC की चेयरमैन थादोरकपा चिरोल अमदा ममांग सही की मे अहुमदिगी हौदुना कोकी सिंगना ngasi फावा लेपा लेतना मितै फुरुप की मथक्ता एटेक्सा थरकलिबसी टेररिस्ट की कम्युनल वायलेंस की थवोंगनी हाइदबि यारोय लमदम असigi इथनिक ग्रुप अमाबु मंगननबगी असंगबा लालोंग अमगा लोइनना सथरकपा टेररिस्ट ग्रुप कुदिमा लमदम असिदगी तांथोकी गदबनी जिरीबम लंबीदा मणिपुर की चीफ मिनिस्टर एडवांस सिक्योरिटी कन्वॉय दा सथरकपा अटैक अदुमा कोऑपरेटिव सोसाइटी असिन अकन ममोना कनेम तवी इंडिया लेगना थौसादबगी मवोंगुम एआर सिंह कुकीदा अतमनना मतेंग पांगसिंदुना लेबा सिबु रूल ऑफ लॉ लेतबगु मितै सिंबु हाटबा मदी मयु मैकै मै थादोकपगी थौंग सथरकलिबसि खुदा टेलीफोन गदबनी मणिपुर लेगना अहेनबि स्टेट फोर्स सिंह सिजिनदुना टेररिस्ट सिंह सिबु मयोनबदा कोसिनसु मंजिल थाना सरुक यागनी हाइना सेरोल असिदा फोंदोरकली अमरमना हकचांग डिस्पोज तौरगनी जिरीबम पुलिस स्टेशन केस अमा लखटपगा लोइना लैखिद्राबा नन मणिपुरी अमगी जिरीबम की फमुंग यांखै लेबा हॉस्पिटल की मोकटा था असगी तरादगी थमलखिबा मियसिगी मरी मताना ngasiदगी निमित तरेनेगी मनुंगदा क्लेम तौरद्रबदी डिस्ट्रिक्ट मजिस्ट्रेट की अयाबा लौरगा हौनबी मतुंगिना हकचांग डिस्पोज तौखरगनी हाइना जिरीबम पुलिस स्टेशन की ASI अदुगा केस असिगी आयो ओइरिबा MD मजिजुर रहमानना थादोरकपा सिरोल अमदा खंगलखली अमरोमदना पाउनखोल पाउसीदगी लखसरगा जरीबमदी कुकीन खुदुम सलनगुमसी पाउनखोल पाउसीगी एडिटोरियल मैमदा थमजगे तंपाक अमसुम सिंग ताइनबा मफम सिंगदा खुलाई मतिक साना पाइबा कुकी मिलिटेंट सिंग मितै खुल तमना नोमै कापसिंदुना मितै सिंगमु तानथोकनबा होनरगलिबा लानोंग असि फनकुइरे कुकी खुलाई पाइबा सिंगना मोरे खुदुम चनसिनख्रे चुचामपुर अमदी कांगपोकपिसु खुदुम चनसिनख्रे हौजुक मितै अमता सेकमाइ लाना सत्पा यादरे मोरे चुचामपुर अमदी कांगपोकपिदा मिसमदि लाइरदना मसागी स्कोट यावरबा मंत्री MLA अमता संगमंगद्रि कुकी खुलाई पाइबा सिंग असिगी लैंगाकी सिक्युरिटी सिंग लक्षण मंगमदि मसी मनुंगदा करी अरोनबे एजेंडा अमा लैबनो हाइबसी हंगनदुना लाक्ली ngasi पाव पाखुम अमता फंगद्रि स्टेट लैंगाकी चीफ मिनिस्टर सेंटर लैंगाना चीफ मिनिस्टर अमदा पीरिबा पावर पुनमक लाथोखरे मसिना चीफ मिनिस्टर करिसु तौबा ngamdana लैरिबसि लेबक थीबा अमनि हाइना लौबि याय अदुमापो मरैबाकु नुंसिजबा मणिपुर की चीफ मिनिस्टर N Biren लेबाक मियांगी पुंसी अमदि लंथुम करमना कनगनी हाइबदि खंदबदि ओइरमलोय हौजी जरीबमना कुकी मिलिटेंट सिंगना मितैगी युम कै क्या मै थदोक्तुना मितैबु तांथोकनबा होनरिबा लानोंग असि स्टेट लेंगाना थिंगनबा होनहोगदबनि जरीबम असि यामना मरुओइबा मणिपुर मियांगी लाइफ लाइन अमनि मणिपुर की चीफ मिनिस्टर N Biren जरीबमना सत्तुना मफमदुगी इरांग येंगसिनबा मफमदुदु शांति थंबा ngamnaba होनरगलिबा थवोंग असि माके असुंबा खोंथांगनि जिरीबम कनबगीदमक अहेनबा फोर्सिंग थाजिंदुना कुकी खुलाई पाइपसिंग मरु फोंगना ताथोकनबा होनगदबनि
ꯖꯔꯤꯕꯝꯅ ꯍꯦꯟꯅ ꯑꯀꯟꯕ ꯂꯥꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯨꯅ ꯖꯔꯤꯕꯝ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯍꯟꯗꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯍꯥꯏꯕ ꯄꯥꯎꯅꯤꯈꯣꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗꯤꯖꯤꯇꯦꯜꯁ ꯃꯦꯇꯥ ꯃꯥꯔꯀꯦꯠ ꯍꯧꯗꯣꯛꯂꯒꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯒ꯭ꯔꯣꯁꯔꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯍꯣꯜꯁꯦꯜꯒꯤ ꯃꯃꯜꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯌꯣꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯇꯣꯡꯕ꯭ꯔꯝ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯦꯟड ꯃꯥꯔꯀꯦꯇꯤꯡ TCM ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯖꯨꯂꯥꯏ ꯑꯃꯗꯒꯤ ꯗꯤꯖꯤꯇꯦꯜꯁ ꯃꯦꯇꯥ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯍꯧꯗꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯏꯝꯐꯥꯜꯒꯤ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯕ TCM ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯕ꯭ꯔꯥꯟꯁ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯅꯥꯏ ꯐꯥꯔꯝ ꯑꯁꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ CN ꯇꯣꯡꯕ꯭ꯔꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯗꯛꯇ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯏꯆꯥꯎꯅ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯅꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯏꯝꯐꯥꯜꯗ ꯄꯤꯔꯤꯕ ꯍꯣꯜꯁꯦꯜ ꯃꯃꯜꯒꯤ ꯒ꯭ꯔꯣꯁꯔꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯤꯌꯥꯝꯅ ꯆꯞ ꯃꯥꯟꯅꯕ ꯃꯃꯜꯗ ꯑꯅꯛꯄ ꯑꯃꯗꯤ ꯑꯔꯥꯞꯄ ꯍꯥꯏꯕ ꯊꯤꯗꯅ ꯐꯪꯍꯜꯂꯒꯅꯤ ꯗꯤꯖꯤꯇꯦꯜꯁ ꯃꯦꯇꯥ ꯃꯥꯔꯀꯦꯠꯀꯤ ꯃꯈꯥꯗ ꯗꯨꯀꯥꯟ ꯍꯥꯡꯂꯤꯕ ꯂꯅꯥꯏ ꯃꯤꯑꯣꯏ CSO ꯌꯨꯠ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯒꯤ ꯊꯧꯃꯤꯁꯤꯡꯅ TCM ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9774066841 ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯆꯥꯎꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯗꯤꯖꯤꯇꯦꯜꯁ ꯃꯦꯇꯥ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯠꯐꯣꯔꯝ ꯍꯧꯗꯣꯛꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯃꯗꯤ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇꯣꯡꯕ꯭ꯔꯝ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯦꯟड ꯃꯥꯔꯀꯦꯇꯤꯡ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯅꯣꯡꯃꯗ ꯆꯪꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯨꯝꯗ ꯗꯦꯂꯤꯚꯔꯤ ꯇꯧꯅꯕ ꯗꯤꯖꯤꯇꯦꯜꯁ ꯃꯦꯇꯥ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯗꯤꯖꯤꯇꯦꯜꯁ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯍꯧꯗꯣꯛꯂꯦ ꯍꯥꯏꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ CN ꯇꯣꯡꯕ꯭ꯔꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯕ TCMꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯗꯤꯖꯤꯇꯦꯜꯁ ꯃꯦꯇꯥ ꯃꯥꯔꯀꯦꯠ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ CN ꯇꯣꯡꯕ꯭ꯔꯥꯅ ꯍꯥꯏ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯥꯜꯊꯣꯛꯂꯕ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯑꯃꯨꯛ ꯅꯪꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯋꯥꯕ ꯇꯥꯔꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯅꯣꯡꯃꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯋꯥꯡꯅ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ TCMꯅ ꯗꯤꯖꯤꯇꯦꯜꯁ ꯃꯥꯔꯀꯦꯠꯀꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯃꯜꯗ ꯄꯣꯠꯆꯩ ꯂꯩꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯖꯨꯂꯥꯏ ꯑꯃꯗꯒꯤ ꯍꯧꯒꯗꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯡꯃꯗ ꯆꯪꯕ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯍꯦꯗꯂꯥꯏꯟ ꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯖꯤꯔꯤꯕꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯅꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯈꯨꯗꯛꯇ ꯀꯧꯒꯗꯕꯅꯤ ꯅꯨꯄꯤ ꯃꯔꯨꯞ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗꯤ ꯂꯝꯖꯥꯎ ꯈꯣꯟꯅ ꯆꯥꯛꯄ ꯂꯝꯃꯩꯒꯨꯝ ꯖꯤꯔꯤꯕꯝꯗꯁꯨ ꯁꯟꯗꯣꯔꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯀꯥꯎꯊꯥꯕꯨꯡ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ